MATHOU PANGTHOKLINGEIDA THOKPA LAIBAK THIBA THOUDOK AMADA LEIKHIDRABA 23 SUBA CRPF BATTALION ge second in command Maharabam Prabo ge Thawai Yaodraba Hakchang Ngasi Imphal Da Purakkhre CRPF ki MAKOK THONGBA official singna LUCHINGDUNA AWANGBA THAKTA IKAI KHUMNABA UTKHRE Maharabam Prabo ge Thawai Yaodraba Hakchang adu Betikendrojit International Airport ngase yuk pung 12:30 rom taba dwaida thunglakhi Mahaki Thawai Yaodraba Hakchang adu airport ge puthoraklaba matung haikat leikat tamduna ikai khumnaba utpagi thoram amasu pangthokhi CRPF GC Imphal na sinduna pangthokpa thoram aduda Khurai SC ki MLA L Susindro CRPF ani zone ge ADGP Rajya Sivrastava Security Advisor Kuldeep Singh CRPF amade Manipur Police ki MAKOK Thongba official Singh Assam Rifles amade Indian Army ki MAKOK Thongba official Singh na Prabo ge mafam da haikat leikat tamduna ikai khumnaba utkhe LEIKHIDRABA Maharabam Prabo ge loinabe ma ki machanupa ani amade imung manung laikai ge miyoi Singh su haikat leikat tamba aduda saruk yakhe thoram aduda CRPF ki personnel Singh na guard of honor amade last post Khongduna ikai khumnaba utpagaloinana minute ama tumina lepna LEIKHIDRABA ki mafam da ikai khumnaba utke tongda Maharabam Prabo ge Thawai Yaodraba Hakchang adu mahaki poknafam lamdam awang sekmai mayai leikaida aroiba mathong mangam pangthoknaba pukhe Manau nupa ge Thawai Yaodraba Hakchang loba lakhiba Prabo ge mayamba Maharabam Ranjen ge Mahaki Manau nupana manung matam chadana laikhidaba ase asuki matik nungaite adubo maraiba kidamak mathau pangthoklingeida thawaina pontha pikhiba asimadi chauthokpa phawi mahaki Manau nupa Prabo kumza 2006 ta CRPF ta assistant commandant oina thabak changkhibane Prabo haiba inba hotnaba kanba miyoi amane mahakna hinglingai matamda imagi mingda school ama linkhatuna mahairoi singda lairik laishuning thina tambinaba hotnaramkhe Mahakna LEIKHIDRABA sina school asi mapung fana lingba ngamgadra haibagi chingnaba poi haina mahakna makha takhi tasengna khalurgati LEIBAK ki damakte kathokune aina magi damakte de yamna proud oibi phawe dubu ai manum matam chadana leikidami damakte de ai automatic nuaite adu mana hi matamda masi adum highway inba hotna bakanba inang ni party adum oi aduga mana yam sauna mangjaramba school amakak ai imagi mamingda linkacharamba si mapung phana afaba asoba school college phawi thakta pokhe ke habagi school amakak lingjaramba hojiksi matam sanan leikhitabsida adugumatik angang sing sengwake samaj sengwake habi wakallondo kitang ngamgadra ngamoidra habigi pot aingonda amuk lakhre kanosi aingonda haifam khangdana awaba ma oi Prabo gi mafam da ikai khumnaba utpagi thoram aduda saruk yakhiba CRPF MN sector gi DIG R duidang na hai Maharabam Prabo ase yamna ingtapa mathau da pukning changba CRPF ki officer amani mahakna manung matam chadana leikidaba ase CRPF ki oina chaupa mangjaba amani mahakpo CRPF na kaidonung da kauroi mahaki imung manunggi awabadasu saruk yabaga loinana mahaki imung manunggi damak CRPF na leple Mahaki imung manungda pangba yaba mateng pangani haina mahakna makha takhi nahandu moi special information phangod moi operation ki chapa mase moi se team moi chapane chapada suddenly nong si khra churakpa jarkhan ji moi kono open area obni bodu nong churakpa moi se shed pan bi khra marak shed lo kanda thunder lightning duna moi strike to bodu moi troops khra ga mase sokpada unfortunately madi lekhidre adun mitadun do khosu yam nuaite magi planning se khuni su khange mag division yam chaun le ma se sekngai digine so sekmai de ma sina service to do na magi plan se education matang da man su khange ba mi am le hosi kan si ba education da tamning ga tamangam da man si planning gi ma yam chaun le ramani ma se unfortunately mase operation chapada mase dum lekhidabne baden madi ko CRPF ko kawre he is one of the most heroic officer in CRPF but then yeah Panbayabadi Maharabam Prabo tha sigi taramata
झारखंड के वेस्ट सिंहभूम डिस्ट्रिक्ट के छोटा नागरा रीजन दा CRPF ना एंटी माओइस्ट ऑपरेशन चथरिंगैदा ब्रजा तासिलकपदगी लेखिदबने महाक CRPF के कुंतरुक सुबा बटालियन के सेकेंड इन कमांड ओइना थौपुबने महाक इम्फाल वेस्ट डिस्ट्रिक्ट के अवांग सेकमाई मयाई लेकाइदगिने महाक के लोइना बे क्लास 8 अमते क्लास KG तमलिबा मचानुपा अनि लेहौरी